ꯑꯗꯨꯗꯤ ꯑꯅꯧꯕ ꯄ꯭ꯔꯣꯐꯦꯁꯟ ꯍꯣꯡꯕ ꯍꯥꯏꯁꯦ ꯃꯣꯏꯗꯗꯤ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯇꯣꯞꯄ ꯍꯣꯡꯕ ꯍꯥꯏꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤ ꯊꯃꯥꯏꯅꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡ ꯃꯔꯛꯁꯦ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯇꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯖꯒꯦꯅ ꯔꯤꯖꯣꯂꯨꯁꯟꯁꯦ ꯀꯔꯤ ꯃꯈꯜ ꯂꯧꯔꯛꯄ ꯌꯥꯏ ꯂꯧꯕꯕꯨꯗꯤ ꯂꯧꯔꯛꯄ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯞ ꯆꯥꯕꯗꯤ ꯐꯥꯏꯅꯦꯜ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯈꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯔꯤꯝꯁꯁꯦ ꯑꯩꯈꯣꯏ ꯑꯃꯗꯤ MSRMꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯏꯁꯥ ꯏꯃꯤꯡꯅ ꯊꯣꯛꯆꯣꯝ ꯂꯥꯡꯉꯝꯕ ꯃꯤꯇꯩ ꯑꯩ CROꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯖꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯐꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ MSRM ꯑꯩꯈꯣꯏ ꯃꯁꯔꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯖꯦꯝꯁꯟꯅꯤ ꯁꯣꯝ ꯐꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ CROꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯅꯤꯍꯥꯔ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏꯒꯤ ꯑꯅꯟ ꯑꯗꯨꯒ ꯉꯁꯤ ꯇꯧꯖꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯅ ꯑꯦꯖꯦꯟꯗꯥꯁꯦ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ India government hꯧꯖꯤꯛ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯤꯛ ꯃꯣꯂꯤꯀꯨꯜ ꯏꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯆꯍꯤ ꯈꯔꯗꯤ ꯆꯠꯅꯔꯤꯕꯁꯤꯗ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯖꯦꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯗ ꯒꯦꯖꯦꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ August 2023ꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏ ꯔꯤꯝꯁꯇ ꯑꯃꯨꯛ ꯆꯠꯅꯔꯛꯄ ꯍꯧꯔꯤꯁꯦ ꯁꯤ ꯄꯣꯠꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯆꯠꯅꯔꯛꯄ ꯍꯧꯔꯦ ꯁꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯖꯦꯅꯦꯔꯤꯛ ꯕ꯭ꯔꯥꯟ ꯃꯣꯂꯤꯀꯨꯜ ꯏꯔꯛꯄ ꯍꯧꯔꯦ ꯖꯦꯅꯦꯔꯤꯛ ꯃꯣꯂꯤꯀꯨꯜ ꯏꯔꯛꯄ ꯍꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ MRꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯂꯩꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯚꯤꯖꯤꯠ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯌꯥꯗꯕ ꯃꯔꯝ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ 30-40% ꯃꯥꯔꯀꯦꯠ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯃꯥꯔꯀꯦꯠ ꯃꯥꯡꯉ ꯂꯩꯔꯕꯅꯦꯕ ꯁꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯔꯤꯝꯁꯇ ꯂꯩꯕ ꯃꯥꯡꯉꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ 15-20% ꯃꯥꯡꯉꯛꯄꯅꯦꯕ ꯁꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ 30%-40% ꯃꯥꯡ ꯂꯩꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯝꯄꯦꯅꯤꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯐꯔ ꯇꯧꯔ ꯂꯩꯕ ꯃꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤ ꯔꯤꯝꯁꯀ ꯂꯥꯛꯁꯤꯜꯂꯛꯄ ꯁꯤ ꯄꯣꯠꯇ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯑꯋꯥꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖ 1000 ꯑꯃ ꯂꯩꯖ 1000 ꯑꯕ ꯍꯥꯏꯁꯦ ꯐꯦꯃꯤꯂꯤꯁꯦ ꯀꯌꯥ ꯑꯣꯏꯔꯝꯅꯤ ꯈꯪꯕꯤꯔꯣ ꯑꯗꯨꯃ ꯁꯤꯒꯤ ꯆꯥꯛꯊꯨꯡ ꯃꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯔꯣꯝꯗ ꯂꯩꯕ ꯍꯧꯔꯤꯕ ꯑꯉꯥꯡ ꯆꯍꯤ ꯄ꯭ꯔꯣꯐꯦꯁꯟ ꯁꯛꯇ ꯉꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟ ꯍꯣꯡꯕ ꯉꯝꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯍꯤ 40 ꯍꯦꯜꯂꯕ ꯑꯗꯨꯗꯤ ꯑꯅꯧꯕ ꯄ꯭ꯔꯣꯐꯦꯁꯟ ꯍꯣꯡꯕ ꯍꯥꯏꯁꯦ ꯃꯣꯏꯗꯗꯤ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯇꯣꯞꯄ ꯍꯣꯡꯕ ꯍꯥꯏꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤ ꯊꯃꯥꯏꯅꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡ ꯃꯔꯛꯁꯦ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯇꯤꯡꯁꯤꯗ ꯑꯩꯈꯣꯏ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯖꯒꯦꯅ ꯔꯤꯖꯣꯂꯨꯁꯟꯁꯦ ꯀꯔꯤ ꯃꯈꯜ ꯂꯧꯔꯛꯄ ꯌꯥꯏ ꯂꯧꯕꯕꯨꯗꯤ ꯂꯧꯔꯛꯄ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯞ ꯆꯥꯕꯗꯤ ꯐꯥꯏꯅꯦꯜ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯈꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯔꯤꯝꯁꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯕꯣꯏꯀꯣꯠ ꯍꯥꯏꯕꯗꯤ ꯇꯧꯕꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯈꯟꯅꯔꯦ ꯍꯥꯏꯕꯗꯤ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯁꯦꯟꯁ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯇ ꯑꯩꯈꯣꯏ MR ꯀꯅꯥꯒꯨꯝꯕꯇ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯗꯕ ꯍꯥꯏꯗꯤ OPD ꯑꯣꯏꯒꯦꯔꯥ ꯏꯟꯄꯦꯁꯦꯟ ꯑꯥꯎꯠꯄꯦꯁꯦꯟ ꯀ꯭ꯋꯥꯇꯔ ꯑꯝꯇ ꯚꯤꯖꯤꯠ ꯌꯥꯗꯕ ꯑꯗꯨꯗꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯍꯥꯏꯕ ꯀꯥꯎꯕꯅ ꯔꯤꯝꯁꯇ ꯉꯁꯥꯏꯒꯤ ꯖꯦꯅꯦꯔꯦꯜ ꯃꯣꯂꯤꯀꯨꯜ ꯔꯤꯝꯁ ꯃꯅꯨꯡꯗꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯗꯤ ꯕ꯭ꯔꯥꯟꯗꯦꯗꯀꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤ ꯍꯥꯡꯉꯤꯑꯕ ꯕ꯭ꯔꯥꯟꯗꯦꯗ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯣꯏꯒꯤ ꯂꯣꯖꯤꯛ ꯑꯃ ꯌꯥꯎꯗꯕ ꯉꯁꯥꯏꯒꯤ ꯖꯦꯅꯦꯔꯤꯛ ꯃꯣꯂꯤꯀꯨꯜ ꯏꯒꯗꯕꯅꯤ ꯍꯥꯏꯔꯒ ꯀꯦꯝꯄꯁ ꯃꯅꯨꯡꯗꯗꯤ ꯕ꯭ꯔꯥꯟꯗꯦꯗ ꯃꯣꯂꯤꯀꯨꯜ ꯊꯝꯕ ꯍꯥꯏꯗꯤ ꯐꯥꯔꯃꯥꯁꯤ ꯀꯦꯃꯤꯁ ꯂꯩ ꯊꯝꯃꯤꯑꯕ ꯁꯤ ꯄꯣꯠꯁꯤꯅ ꯂꯣꯖꯤꯛ ꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯩꯅꯕ ꯄꯣꯠ ꯑꯃ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯦꯃꯥꯟ ꯇꯥꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ MSA ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯔꯤꯝꯁꯀꯤ ꯑꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯎꯅꯖꯧꯔꯦ ꯍꯟꯖꯤꯟ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯖꯧꯔꯦ ꯃꯣꯏꯗ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯐꯪꯗꯕ ꯑꯩꯈꯣꯏ ꯁꯤꯗꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯝꯐꯥꯜꯒꯤ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯂꯣꯏꯅ ꯂꯤꯖꯔꯦ ꯍꯥꯏꯗꯤ ꯂꯤꯖꯔꯦ ꯑꯣꯜꯔꯦꯗꯤ ꯈꯪꯉꯤ ꯄꯣꯠꯅꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯃꯥꯡ ꯂꯩꯕ ꯄꯣꯠꯁꯤꯗ ꯑꯃꯦꯟꯅ ꯁꯤꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯣꯏꯔꯦ ꯀꯝꯄꯦꯅꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯕꯁꯤ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯖꯔꯕꯅꯤ ꯍꯥꯟꯅ ꯑꯗꯨ ꯃꯣꯏ ꯅꯥꯀꯣꯡꯗ ꯀꯌꯥ ꯍꯥꯞꯄꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯔꯝ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯤꯇꯤꯡ ꯈꯟꯖꯕ ꯇꯧꯖꯕꯅꯦ ꯑꯗꯣ ꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯤꯖꯣꯂꯨꯁꯟ ꯈꯔ ꯂꯧꯖꯔꯅꯤ ꯑꯩꯈꯣꯏ ꯂꯩꯕ ꯔꯤꯝꯁꯀꯤ ꯃꯅꯨꯡꯗ ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯤ ꯃꯤꯇꯤꯡ ꯌꯥꯎꯔꯤꯁꯦ AIOCD ꯑꯩꯈꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯀꯦꯃꯤꯁ ꯑꯦꯟ ꯗ꯭ꯔꯒꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯤꯍꯨꯠ ꯌꯥꯎꯔꯤ MCD ꯃꯅꯤꯄꯨꯔ ꯀꯦꯃꯤꯁ ꯑꯦꯟ ꯗ꯭ꯔꯒꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠ ꯌꯥꯎꯔꯤ CI2 ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯣꯐ ꯏꯟꯗꯤꯌꯟ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯒꯤ ꯑꯩꯈꯣꯏ ꯃꯤꯍꯨꯠ ꯌꯥꯎꯔꯤ ꯑꯗꯒꯤ ꯁꯤꯂꯩꯁꯤꯡꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ MRKꯒꯤ ꯌꯨꯅꯤꯌꯟꯁꯤ ꯑꯅꯤꯅꯤ CIOꯒ ꯑꯩꯈꯣꯏ ꯃꯁꯔꯝꯒ ꯄꯨꯟꯅ ꯖꯣꯏꯂꯤ ꯇꯧꯕꯅꯤ ꯁꯤ ꯄꯥꯛꯊꯣꯛꯏꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯗ AIOCDꯌꯥꯎꯔꯤ ꯑꯗꯒꯤ MCD ꯌꯥꯎꯔꯤ ꯍꯥꯏꯕꯤ ꯑꯩꯈꯣꯏ ꯏꯁꯇꯣꯛꯀꯤꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯈꯟꯅꯒꯗꯣꯏꯁꯦ ꯍꯧꯖꯤꯛ ꯔꯤꯝꯁꯁꯤꯗ ꯃꯈꯜ ꯑꯃꯇꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯑꯃꯇ ꯁꯄ꯭ꯂꯥꯏ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯗꯦꯗ ꯃꯌꯥꯝꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯗꯕ ꯍꯥꯏꯗꯤ ꯕ꯭ꯔꯥꯟꯗꯦꯗ ꯁꯄ꯭ꯂꯥꯏ ꯇꯧꯗꯕ ꯍꯥꯏꯕꯗꯤ ꯕ꯭ꯔꯥꯟꯗꯦꯗ ꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯆꯪꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯊꯝꯕꯤꯁꯤꯅ ꯀꯔꯝꯕ ꯃꯣꯏꯅ ICU ꯁꯤꯖꯤꯟꯅꯩꯁꯤ ꯕ꯭ꯔꯥꯟꯗꯦꯗ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ICU ꯃꯣꯏ ꯖꯦꯅꯦꯔꯤꯛ ꯃꯣꯂꯤꯀꯨꯜ ꯁꯤꯖꯤꯟꯅꯕ ꯉꯝꯃꯗ꯭ꯔꯥ ꯑꯗꯨꯒ ꯏꯔꯤꯕ ꯖꯦꯅꯦꯔꯤꯛ ꯃꯣꯂꯤꯀꯨꯜ ꯏꯁꯤꯡꯕ ꯃꯁꯥ ꯑꯣꯏꯔꯣ ꯃꯊꯛ ꯒꯚꯔꯟꯃꯦꯟꯠ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯣ ꯒꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯣ ꯂꯩꯕ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯆꯧ ꯁꯥꯡꯁꯤꯡꯁꯦ ꯃꯣꯏ ꯖꯦꯅꯦꯔꯤꯛ ꯃꯣꯂꯤꯀꯨꯜ ꯂꯣꯏ ꯆꯥꯕꯤꯕ꯭ꯔꯥ ꯂꯩꯕ ꯑꯩꯈꯣꯏ ꯑꯅꯥꯕ ꯑꯔꯨꯕ ꯌꯥꯝ ꯂꯩ ꯁꯤꯗ ꯑꯩꯈꯣꯏ ꯖꯦꯅꯦꯔꯤꯛ ꯃꯣꯂꯤꯀꯨꯜꯁꯤꯅ ꯆꯥꯕ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯋꯥꯍꯪꯁꯤ ꯍꯪꯖꯔꯤ